Celebrating 10 years of unity and growth, a decade of resilience and a part of lasting peace. Haiba Wakalonda Manipuri in Kolkata gi Tarasuva Foundation Day ngarang Kolkata da pangthokre. Thoram aduda Manipur gi nat ki oiba fazaraba Manipuri classical dance, traditional dance amadi thangta gi fazaraba Manipur gi culture utke. Thoram aduda organization asina mamang da tawkiba thabak thoram singi matangda utpa MIK gi chahi gi oiba magazine su phongke. Madi MIK na lakadawriba sahi singda Manipuri singi oiba amata oiba furup khudingmak apunba oina leiduna nungsi charnana leiminaduna fazaraba culture singbu chawkhatminanaba thodang lokhigani haina phongdokhi. I give Rohit Kaisam, I Manipur in Kolkata, MIK Gazzete secretary of Progressive. We Manipur in Kolkata, Tara Suba, we Foundation Day, 1 decade so we complete one day. Moro in a continuous appointment, MIK say, home to MIK having Manipur in Kolkata, having a sea, we take a dignity, stingatinity, having opportunity, upon Manipur, Jati Kumakuba, we use the money. Akoy Bizana, Akoy still Manipur ki lab la iraga su Kolkata leiba mayam sing se akoy sports da culture da amadi akoy cultural events sing na maram oraga mayam se connect toroga amana ba mating pangaraga maina akoy mating panaga lemin ha akoy pandamda leida akoy ses ngasi fauda mai ki na akoy laku diba dang singi maroi tawang di yam re akoy tabak singa do maroi na panjarabada akoy na Manipur da education ki Kolkata lakpa angang sing ki matang lakpa na pin mateng pangba aduga thabak tawko lakpa singi aduga plus sida maroi nam ana layeng ba adi mayang di education ki program lakpa committee matam da pin mateng pangba aduga last 2.5 years ta Manipur ba irang sing matang da pin more than 27 relief camps sing da pin angamba mayam ki khairaga mateng pangdrang sa online roi boina ina panjaning badi hujik ki oina burning ki topic ama oidiba Manipur da kogi mayang lambam risikan da hariba kogi brother ama mapam khangdana mabu hatok pigi base asigi amukta Manipur Kolkata ki chinjaraga aisan ko hajari madudi magi mahasta tawriba mabu asumba padok tari basi atu matamdam government Manipur amsi government of India na daite lobby duna atu matamdam magi mihar sibu kalana sibu tokuduna mayam tokwi haiba ai paujira sa